Kananasu National Highway Thingbada Sougathoude Eikhoi AMATANI HAIBAGI WAKHALLON TARAMNA OAKLAKKHI HAIBA WAPHAM Chief Minister YUMNAM KHEMCHAND PHONGDOKKHRE WAPHAM asing asi Singjamai Chingamakongdagi Hauduna Singjamai YUMNAM Laikai Lairenbi Lampak Fauba Chatkiba Tiranga Yatra Loiraba Matung Miyamgi Oiba Mifamda Phongdokkibani Mahakna makatana haikibada har ghar tiranga gi machu ahongi firalna aikoi amata oina aikoi gi leibakpu nungshina khanduna hingadabani haibagi wakalonda fawali Southeast Asia ki maning tamba ningthau panba leibak ama oina lakiba Indiana British ki makha poluraba matung ingsok 1993 maning tamba leibak ama oirakhi tungda Manipur na India da tillaba matung Manipur Legislative Assembly ki ihan hanba speaker oiramba nupadu Chorchanpurdagi paitini masida takning libadi Manipur asi kangluk khuding amata oina punna ama tokhai gi wakal thadofam thoi haibasi aikhoina majority community ama oina foru khudingmak nungshiba ngambagi gunchen gedabani haukiba numiki Kangpokpi ki khongchata miyamna taramna oglakhi naga chatpa yade maitai chatpa yade haiba wafam leihaude National Highway da athengba thamliba amadi ama nushina handanaba irang thohaliba asi kanagumbana singchep tharaga community sing khatna hananaba senba yauraba haibagi chingnaba lei haiba wafam thamki makata na BJP Manipur Pradesh ki president su oibada natana MP su oribi A Sharda Devi na phongdokhibada ngasi tiranga yatra pangthokliba asi Indian ama oibagi thawfam thokpa ithaudangni humdra mapan shuba independence lakpada aikhoi pumnamakna Hana Indiana ning tamba matamdagina ngasi PM Modi na lakpo matamdagi yengnabada awonba yamna purakle country asi mayamna ikai khumnaba leibak ama oire amadi chawkhatpada mangje thangalakliba leibak ama zu oirekli kanagumbana tiranga yatra na santipura oi haiba yai adubu ningkha tamba leibaki wahan thokle hange hairabadi paliba lengangna achoba role ama lawfam thoi PR leirubadagi Manipur anauba lengak ama lakpa asida lamdamasi kannanaba CM na achoba thodang Thawna leina ingtapna puraknaba thabak torokpa asi CM pu thagatpa phongdokhi mahakna makata na furupumnamak nungshinana leinaba amadi communicate tawnaba hotnabada CM gi wakhallon bu kai khumnafam thoi aikhoi gi damak risk lauduna pumnamapu samjunanaba hotnabada CM gi thawna aikhoina ikai khumnafam thoi haiba wafam thambaga loinana lengakna paikhalakliba thabak asida aikhoina positive oina khanduna ingtappa lamdam ama oinaba negative khudimak thadopam thoi amasung PM na laibak asigi hotnariba khuding tungi generation da khanganfam thoi loinana yumthong khuding da jati gi firan pahelasi haina apel chauki Koina sida singnariba Kangpokpi phawde kaidarokani aduna kaidarokani haibu wakhalon du kana su lehoba ubude honorable lehobrane kanamata gi wakhal da sida maitai satpa yade naga satpa yade lehobde koi chatminariba mayam do harau tayamna aduma wari sarga halai so aina thamjaningi di kanagumba kharana singsiap thajalakanda aikoi gi leiba community singi marakta khana sainanaba honaba mi khara yaurabra aina chingnaba sulai isam jamna aikoi honorable MLA kharaga aikoi jiribam da chali jiribam da kuki paite mar punna sak saminai magi mayum da lehawi nusi chanana adumak lehawi ado aina hala akanda nongalam daidu da trong lawi da bom ma pokhai daga angang anigi thawai lawi mama da so tina sokhi so swai sida sarkar na sillaga du bom du pokhai han gadra ba sarkar sida yaning da ba shanti porpa yaning da ba shanti thuai ningba mi khara leire se aikoi praja punna koi khangmin nagadobani to thengnami nagadobani na swai sida aina samlapna thamjarabada 2047 Viksit Bharat ki Pradhan Mantri Shri Narendra Modi ji na Viksit Bharat ki aidi India si 2047 da Malayam da khwaidagi mapangan leibak ama semdaba hotnabasigi saruk amoina ngasi aikoi machu ahumgi phiransi pairaga aikoi Bharat Vasini aikoi ama toine hingadobani aikoi sakut palewak semgadobani haibaduda Manipur su Viksit Bharat ki lamjenduda Viksit Manipur oihunaba shanti leibaleba ama koi seminar si hairakanda ipurmapu anauba sarkar si lakpa matamda Manipur gi integrity si kaidana na ba haidana aikoina
सरकार ना होनरकपगी मखा तारकपदा अमुक्का हेना दायित्व लेना अदुगुम्बा ऑनरेबल चीफ मिनिस्टर ना थबक थौरम पाइखत पिरकपसी अइना पार्टी की प्रेसिडेंट अमा ओइना मणिपुर की प्रजा अमा ओइना अदुगुम्बा भारत की नागरिक अमा ओइना अइना ऑनरेबल चीफ मिनिस्टर बो हाइनिंगाई लेतना इकाई खुन्नजबगा लोइना आई थागतचब फोंगदोकचरी मरमदी करेज अमा चंगे हाइबदी थौना चंगेबा करम थौना लैरिबा जाति पुनमक से नुंसी चानना लैगदबनी हाइबा अदुगुम्बा वाखल्लोलगा लोइनना अदुगुम्बा जाति पुनमक सिंग अदो कोनछन्ननबगी वाखल्लोल अदुगा मखोई सिंगबु फजना कम्युनिकेट तौननबगी वाखल्लोल से मसिमकनी अइना इकाई खुन्नजरिबसे हौगिबा सरकार हेक पाइरकपदगी ऑनरेबल चीफ मिनिस्टर ना लुचिंगबिरगा जिरिबाम रोड अखोई चले आई इसामकसु यावजै अदुमक कम्युनिटी मयाम उनरगा हलक्खी तोंगान तोंगान बा कमेंट मयाम अमा नैरेटिव्स मयाम अमा ऑपोजिशन पार्टी ना सागननबा अदुमक खोनै तोंगान बा